Manipur Top Channel dagi मैम इहान हनबो इन स्पेशल वीडियो खतंग मैम दा शेयर तौजगे अदुगा मैम सिगी वीडियो सि एडिटोरियल गी कलम दगी रफोक सबा कंटेनी मैम लोइफोक तामिनसी लुखौजै जौ थादोखिबा ड्रग का फमी नखरगा मरा लैते हैरकपदा मैम दि ngaknare हौखिबा कुमजा इंग्लिश निगा तरागा निपान गी जुन कुंदा लमफेलदा लैबा मतमदुगी Sandel Autonomous District Council gi chairman oikiba Lukhosei Zoa gi quarter dagi Narcotic Affairs and Border NAB gi team amana yamlaba mayai kaba drugs sing amasum lupa lakh kaya marum gi senpham phagatpagi thodok ama thoki mayai kaba drugs sing pharaga drugs sing adugi mapu puthokti haiba miyam gi wakat sing lairingai gi sairakta NAB na ADC gi chairman Lukhosei Zoa amasum mahaka loinaba miyoi khara mayai kaba chinjak sing amasum sel sing aduga mari leinana phagatki Lukhosei Zoa BJP gi yamna maruiba misa amani maramaduna mangondigi mayai kabadrak nongmai amasum sel phagatle haiba thaudo aduna maram oiraduna Lukhosei Zoa party asidagi tanthokhi amasum Autonomous District Council gi chairman gi pham takhi BJP gi maruiba miyoi ama yauna mayai kabadrak gi kingpin sing phagatpagi damak Chief Minister nongthongbam berena lusingba lainga asi aranba tawbusingi mayokta misang mikhai naidana Thabak lokhatpa khwaidigi phaba lusingmani haina miyam thagatnakhi masigi sumathakta makhoibu phabagi damak NAB gi additional SP Thanawjam Brindabusu Chief Minister gi Galendri Award piduna pukning thawatkhi drug lalonbasingi mathakta akanba thabak lokhatpagi mami haiphet tarakpa amasu miyam gi apamba aningba thungananabagi pandamda Chief Minister nongthombam berena drug ki mayokta sangsinba lan haiba slogan ama semgatlaga miyam gi pukning sumhatpa ngamkhi adobo police na mayai kaba drug amasum drug sing adugi mapuni haina miyamda police na claim tarokhibadugi ona tainaba maikida case asi mai paklaroi dawbagi phibamda miyamna wa ngangnaba horakhi haibasisu punamakna khangnaraba wafam oikhi sahi ani makhairam court lairakpa case amagi judgment lauthorakpada police na drug ki kingpin ni haina thillaga takraba Lukhosei Zoa Maral Leitaba haina special court NDNPS Manipur na lathokhrei drug ki mapu sing court asina thigalakpada prosecution gi maikaida ahoba kaya marum leire haibadu judgment asidagi khangmangami paukse singda natragana media na police personnel singna ngaihaki mai paklaba lainga ki image phagat hananaba Lukhosei Zoa bu mayai kaba drug ki mapu tahankhi aduga haujikna mangondagi phai hairipa WY tablet lakh ani nongmai amasum lupa lakh 13.13 sanpham sing adugi praman prosecution na piba ngamdre haina judgment da yawre masigi sumathakta accused ni haina police na phakhiba miyoi mapal gi manungda Lukhosei Zoa yauna miyoi tareta police na sirakhiba Maral sing adugi matik saba praman piba ngamkhide asumna makhoi taret Maral leitre haina thadoknaba yathang pibada ADC gi chairman oiramba BJP gi lusingbusu oikiba Lukhosei Zoa su yawkhre prosecution witness ki maikaida amana ama haiba aduga amana ama phongdokpa tawi haiduna makhoi taretpu court asina Maral leitre haina laukthoknabagi maru oiba masa oikhi masina taklibadi prosecution gi saruk ama oiriba case asibu pairakhiba Narcotic Affairs Border gi maikaida tauge yauna tauba ama natraga haitaba ama yawre haibasidi mayek yamna singna ui masimakna miyamna police ki investigation da ahoba thamlaga wayel sangdagi nanthokpa yananaba akhanaba thorang tawba case kamarum yawi haibasi miyamna adum ngangnaduna laklabu wafam oidi matang asida panjaningba wafamdi laibak sarasana Lukhosei Zoa mayai kabadra ka kona na fare haina police na lauktokraba matungdagi mathang honglaktuna court na Maral Leitaba haina thadokibasi atamnana thadokhiba yananaba prosecution gi maikaidigi honakhiba leibra haibasi wahang oina hangnaraklabani makoina Maral Leitaba mi amabu Maral pisilambagi dama khwaidigi kanma Cheirak lengakna pifam thui makoi thabaktagi dismiss phawa tawgadabani maduga loinana court asigi order asi higher court ta amuk singnaba yabra haibadusu lengakna yengsingadabani haijaningi haina sigi editorial column sida asumna makhatana phongdok pirai aduga makha thrakpoina Manipur thokpa thawdo wathok atopa maruiba pawkhra namu mayang Imphal da nupi masa ama ikai khumnaba mangalaga sian kiba case ki charge sheet thagalaglei saliba kumja sigi September amagi numidang da mayumdagi thadokibadagi nungsinaba
pakhangda sienkrabani haiduna lainaruraga mathangi numita wakhal tadana lairambadagi rims ki ICU da laika naringai September 8 gi nuthul pung 2 ga minute 5 rom tarakpada laikhidrabi masagi sei 10 ga 3 rom damak surabi nupi masa adugi thaudoki matangda Imphal West Women Police Station register tawduna lakhotkiba case ki investigation satharaba matungda masigi charge sheet mari lainariba court thagalakre Thaudosi matangda Women Police Station Imphal West na lakhotkiba case adugi FIR number 28 of 9 2020 ni case asi protection of children from sexual offense ki section 6 amasum Indian Penal Code ki section 307 325 302 120 B amasum 34 IPC ki makhara lakhotpani case asi ki investigation officer ki makedi case asi ki investigation loiraduna masigi diary su close tawre haiduna charge sheet adu report serap court complex ta leba special judge proxo Imphal West ki court submit tarokibani police ki makedi ki court phongdorakhibada case asigi investigation khomjin kiba circumstance evidence sing amasung prosecution witness singi statement singi matungina case asigi section sing asigi makhada accusing oiriba Arif Elias Maza Khan MD Salim Khan MD Nur Muhammad MD Faiz Elias Muhammad MD Sikandar Ali amasum Mazida Begum gi mathakta prime speci leire haina su phongdorakhi loinana case asigi oyal sathaba matamda exhibit oinabagi damak police na khomjin kiba polam singi fizerme mons na singbusu loinarakhi adomainama Central Forensic Science Laboratory CFSL Assamda September 15 English singaniga kunda DNA examination analysis ki damak hapkiba sample singi report result laklaba matungda case asigi supplementary charge sheet ama submit tawrakhigani haiba wafamsu police ki makedi phongdorakhi case asigi charge sheet number aduna 16 by WPS Imphal West 2020 ni haide hanesu pausi isna makhatana phongdorakli loiselakpo ina topa pao manamu December 18 digi Dr. Singh Khongjang sangsilakadawri Health Services ki Director Dr. TS Bimogi extension order cancel tawgadabani haiba yauna tuan ba demand sing lengak na thabak to onthoktrabadi lakadoriba December 18 digi makhal makha kya gi khongjang sangsilagani haina All Manipur Health Service Doctor Association phongdorakli Association asigi General Secretary Dr. T Nilakantana thadorak pasirol amana hai Association asigi oiba General Body meeting ama ngasi pangthoklaba matung warep kya lokhi warep sing asigi manungda center gi pay norms matung inna non-practicing allowance pigadabani Association asina haukiba February 18 Manipur lengak to pisin kiba draft Manipur Health Services rules adu sanahangadabani Jenims ta sai ahum hena deputation na thabak puragliba Manipur Health Services officer sing department da halangadabani Dr. K Rajobu Health Services ki director oina tha taruk amaga extends tawbagi order cancel tawgadabani hairiba warep sing asi lainga asina athubada thabak to onthokta tarabadi lakadoriba December 18 digi 13 phawa Dr. Singna black base thetkani masigi matungna numit tarukni amaga emergency service kudima thingjinduna OPT service ta makhangani masigi matungna OPT amadi emergency service kudima January 2 dagi numit mangani subna thingjingani khongthang asi sangsilakpada laingakna issue sing asi waroisin purakpa ngamdrabadi mathangi numitagi total ceasefire work strike sangsin bahuragani haina su sirul asina makhatana phongdoragli haina paw sina makhataragli